ꯈꯨꯡꯒꯪ ꯑꯃꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯍꯤꯡꯆꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯁꯤꯡꯁꯦ ꯐꯥꯔꯒ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯂꯩꯔꯥꯡ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯉꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯁꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯂꯩꯀꯣꯜꯗ ꯀꯣꯏꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ꯫ ꯑꯋꯣꯏꯕꯅꯤ ꯑꯩꯁꯨꯅꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯐꯖꯕ ꯂꯩꯔꯥꯡ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯨꯗꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯅꯤꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗ ꯈꯧꯗꯦꯝꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯤꯕꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯅꯦ, ꯍꯤꯡꯆꯥꯕꯤꯔ ꯃꯤꯔ ꯀꯔꯤꯅꯣ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯂꯣꯏꯁꯤꯜꯂꯣꯗꯅ, ꯉꯁꯥꯏꯗꯒꯤ ꯗꯤꯁꯇꯔꯕ ꯇꯧꯅꯤꯡꯗꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯣ ꯀꯥꯟꯅꯗꯦꯁꯦ ꯑꯩꯒꯤ ꯂꯩꯀꯣꯜꯒꯤ ꯐꯖꯕꯁꯦ ꯑꯃꯨꯛꯀ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯍꯥꯏ ꯅꯤꯄꯥ, ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯂꯩꯔꯥꯡ ꯐꯖꯕꯤ ꯑꯃ ꯑꯣꯜꯂꯣꯁꯦ, ꯀꯥꯟꯅꯗꯦ꯫ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯒꯤ ꯂꯩꯀꯣꯜꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯒꯗꯧꯔꯤꯕꯅꯤ, ꯈꯪꯉꯕ꯭ꯔꯣ? ꯀꯥꯟꯅꯗꯦꯁꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯁꯜꯂꯣ ꯂꯩꯔꯥꯡ ꯑꯣꯟꯅꯕꯒꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯤꯄꯥꯁꯤꯕꯨ ꯅꯪꯅ ꯂꯩꯔꯥꯡ ꯑꯣꯜꯍꯟꯒꯦ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯩꯁꯥꯕꯤ, ꯅꯊꯧꯅꯗꯅ ꯅꯊꯧ ꯁꯥꯅꯨ꯫ ꯑꯩꯒꯤꯅꯦ ꯂꯩꯀꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯂꯩꯔꯥꯡꯁꯤꯡꯁꯦ ꯃꯈꯣꯏꯒꯨꯝꯕ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯅ ꯑꯣꯟꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯑꯅꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗ꯭ꯔꯣ? ꯈꯪꯗ꯭ꯔꯃꯤꯅ ꯍꯧꯖꯤꯛ ꯈꯪꯉꯣꯁꯦ, ꯀꯥꯟꯅꯗꯦ ꯄꯥꯈꯪ ꯂꯩꯔꯥꯡ ꯑꯣꯜ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯅꯤꯄꯥ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯔꯥꯡ ꯑꯣꯜꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯉꯥꯡꯂꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯍꯤꯡꯆꯥꯕꯤ ꯅꯪꯅ ꯂꯩꯔꯥꯡ ꯑꯣꯜꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨꯅꯦ ꯈꯨꯟ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯀꯤꯗꯨꯅ ꯃꯌꯨꯝꯗ ꯆꯦꯟꯈꯤꯒꯦꯗꯤ ꯂꯩꯇꯉꯩ ꯑꯣꯟꯈꯠꯇꯅ ꯍꯤꯡꯆꯥꯕꯤ ꯑꯩꯒ ꯃꯥꯟꯅꯅ ꯙꯝꯀꯥꯒ ꯇꯧꯔꯗꯅ ꯍꯦꯂꯥ ꯌꯥꯗꯦꯅꯦ ꯂꯩꯁꯥꯕꯤꯁꯦ, ꯆꯠꯂꯨꯍꯦ ꯇꯥꯅꯤꯡꯗꯦꯍꯦ꯫ ꯈꯨꯡꯒꯪ ꯑꯃꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯆꯥꯎꯕ ꯍꯥꯏꯅ ꯈꯪꯅꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨ ꯉꯁꯤ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯂꯨꯅꯕ ꯍꯥꯏꯗꯨꯅ ꯉꯟꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯁ, ꯄꯨꯡꯁꯤꯡꯁꯤꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ, ꯐꯅ ꯀꯨꯏꯅ ꯇꯨꯝꯃꯨꯔ ꯃꯥꯅꯦꯅꯦ꯫ ꯏꯆꯥ ꯅꯤꯄꯥ ꯆꯥꯎꯕꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ? ꯅꯣꯡꯃꯇꯅꯦ ꯌꯥꯍꯧ ꯉꯟꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯈꯤꯗ꯭ꯔꯕꯅꯤꯅꯦ꯫ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯍꯧꯗꯣꯛꯂꯨꯈꯤꯒꯦ, ꯊꯦꯡꯈꯤꯕ ꯇꯥꯔꯦ꯫ ꯍꯥꯏ ꯆꯥꯎꯕ, ꯏꯃꯥꯒꯤ ꯆꯥꯎꯕ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ, ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ꯭ꯔꯣ? ꯅꯆꯦꯒꯤ ꯌꯨꯝꯗ ꯆꯠꯂꯨꯅꯕ ꯍꯥꯏꯕꯗꯣ ꯊꯦꯡꯈꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯨ, ꯍꯧꯒꯠꯂꯣꯅꯦꯍꯦ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯨ? ꯀꯨꯝꯚꯀꯔꯅ ꯍꯧꯒꯠꯄꯒ ꯍꯧꯗꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯗꯅ ꯃꯅꯥꯀꯣꯡ ꯃꯌꯥꯁꯤꯒꯅꯦ ꯁꯥꯃꯨꯗꯣ ꯄꯨꯔꯛꯇꯅ ꯈꯣꯡꯗꯅ ꯍꯧꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯍꯧꯒꯠꯂꯣꯏꯗꯕꯅꯤꯅꯦꯍꯦ꯫ ꯍꯧꯒꯠꯂꯣꯅꯦ, ꯅꯆꯦꯒꯤ ꯌꯨꯝꯗ ꯆꯠꯄꯗꯣ ꯊꯦꯡꯈꯤꯕ ꯇꯥꯔꯦ, ꯈꯔ ꯉꯟꯅ ꯆꯠꯁꯤ, ꯒꯥꯔꯤꯅ ꯒꯥꯔꯤ ꯋꯥꯕꯅꯦ, ꯌꯨꯝꯗꯨꯁꯨꯅꯦ ꯃꯅꯨꯡꯗꯅꯤ ꯆꯪꯒꯗꯧꯔꯤꯕꯗꯣ꯫ ꯍꯧꯒꯠꯂꯣ, ꯍꯧꯒꯠꯇꯅꯅꯦ ꯏꯔꯨ ꯃꯥꯏꯊꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯜꯂꯝꯅꯕꯒꯤ ꯍꯧꯒꯠꯂꯣꯀꯣ, ꯏꯃꯥꯅꯦ ꯍꯧꯗꯣꯛꯄ ꯌꯥꯝꯅ ꯋꯥꯏ, ꯍꯧꯒꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯃꯃꯥ ꯑꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯗꯨ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯧꯗꯣꯛꯂꯝꯕ ꯑꯗꯨ ꯇꯥꯔꯕꯗꯨꯒ ꯆꯥꯎꯕ ꯑꯗꯨ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯅꯕ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦ, ꯆꯦꯒꯤ ꯌꯨꯝ ꯆꯠꯀꯅꯤ ꯍꯥꯏꯁꯦ ꯈꯨꯃꯥꯁꯤꯅꯅꯦ ꯇꯛꯅꯔꯖꯥꯅꯤꯕꯣ꯫ ꯆꯥꯎꯕ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯃꯤꯅꯅꯦ ꯇꯨꯝ ꯍꯧꯒꯠꯂꯦ ꯈꯪꯉꯗꯤ ꯁꯨꯝꯆꯤꯠꯇꯣ ꯈꯔ ꯂꯣꯠꯁꯜꯂꯨ, ꯗꯥꯎꯒ ꯑꯃꯠꯇ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯈꯪꯅ ꯃꯥꯒꯤ ꯁꯨꯝꯆꯤꯠꯁꯦ ꯍꯦꯛꯇ ꯄꯨꯊꯣꯛꯅ ꯂꯩꯔꯝꯒꯅꯤ ꯌꯥꯕ꯫ ꯃꯤ ꯑꯃ ꯊꯣꯔꯛꯑꯦ ꯈꯪꯉꯗꯤ ꯁꯨꯝꯆꯤꯠꯇꯣ ꯈꯔ ꯂꯣꯠꯁꯜꯂꯨ, ꯍꯩ ꯇꯥꯅꯤꯡꯗꯦ꯫ ꯁꯨꯝꯆꯤꯠ ꯎꯔꯒꯅꯦ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯗꯣ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ? ꯊꯕꯛ ꯁꯨꯅꯤꯡꯗꯅꯅꯦ ꯋꯥꯅꯤꯡꯗꯅ ꯉꯥꯡꯕ ꯉꯥꯛꯇꯅꯤ, ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯉꯥꯡꯉꯤꯕꯗꯣ ꯀꯌꯥꯗꯤ ꯀꯨꯏꯔꯦ, ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯏꯅꯦꯍꯦ꯫ ꯅꯆꯦꯒꯤ ꯌꯨꯝ ꯆꯠꯄꯗꯣ ꯊꯦꯡꯈꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃꯅꯦ ꯋꯥ ꯉꯥꯡꯉꯤꯃꯦꯗꯅ ꯁꯨꯝꯆꯤꯠꯁꯤꯅꯅꯦ
माइदा फर फर थेंदुरनी इमा नंबुआ करीनो खंगदे हाइसनी सुजितो आमाखादा थमगा वादो nganguनी दावगा मत्ता यारोय हाइसनी अदो इसिंग खरा सालो इरुजनबगी इसासे इंगबदौना तोबी हाइ तुमि लेउ तानिंगदे पाखंग अपुंबसदी मी ख्वाइना तुरेंदा सतुना चबुंग चबुंग चोंधादना नामानबसिंग तौरिबदो येंगुसुनी नंबुआ हुजिपु इंगाइना हनुबी ऐतसु इसिंग अइंगबना थोगली अदुगा माना इसिंग असाबा सालु काइने चलु हे तानिंगदे तुरेल कुमदुनु लुजौसो इसिंग दुसु कोना मपु अखोइगिने इमासने मानना काना पोतेसे असि हाइरादुना साउबा अदु तुरेलदा इरुजबनबगिदमक्ता कुमखिरमी करी काना दबदा हौजिकपु इसिंग असाबना थोके काइना मसेने मसे मतुगा थी फंगदना तोरनी मसे तनबना इमा ओ इमो हौजिक फाउबा लोइद्रिब्रो करी केरिबनो नसानुपीगी युमदा सत्पबु कइनो मौनुबिना मपाम सद्दौना हौजिक फाउबा थोरक्तिने ओ फना केरसुनि नंगी उन अखुइबदो नवाइबा यारोइने करी ngaina masige ngangasnani inimbokdagi heli adubu haiba kari kirino nasanupi namjatpabu kyam ke durike hanu thangsiga phana kena su phajaroidabada kanade chatlase kaino isanupi gi yum salenabu angawdona satkadro samnai pha phange taru tanana satkadabni aduga tamina usirkadawribani asi hairaduna mama masa ani adu masanupi gi mayum saduna ba haiduna thokirami kaino nangbu ngasaidagi sumang maton siga lepaga thonganuga adum yengduna leidubu karino ni phanedi kuiri aisune yenggeina yengbani ni kaino ni nang lengidubu kaino moi tamosu kawrura kaino ngasise imagane akhoi abungoga yumda lakani haibado ado hozik phawba laktrise karigi noina yengduna leiribani phanedi kuiri he thengsu thengle ado laroidra kaino aina yengduna leiribani tamosune इमुंगिने पोसे लेतब खरदो कैथेल चतुना लौरो होय होय फरे फरे नंगसुने थौरांगदो तौखलमो ऐसुने कैथेल कुप चतुनाने nga sakto yenguखिगे लाक्सरनिदा लंबीदा गाड़ी पन्न तौरी ओनी फरे फरे ऐने कैथेलदने सलुखिगे नंगसु अवात पतबक तोलोइसलो ngaiहak leirब मतुंगदा साउबा मामा मसा अनि अदु हाइरिबा मागी मसानुपी अदुगी युमदा थुंगलमी साउबगी ममाना मसानुपी अदुबु कन्ना कन्ना कौरमी मतम अदुदा तादबदुगा साउबा अदुना साउरदुना असुमना हाइरमी ओ नुपी ऐसे युम पान खै लोइन ओनबनी हाना दंना कैसु नुंगसिद्रबनी इमा ऐ तुमि लेउ हे तानिंग दे मसीगे ngangasना ngang बसकपसिमा नसीदुना ताखरा करी खनगिने सु खंगदे मी थबक सिंना तौरी ngoni सा हिजांग थोंगमगनी अखोइ लाखबगी करी nganगनु खंगदेनी नचिंदो नंग नचिंदो हारिसिन नंग ngaiहak leira matungda masanupi adu mapanda thorakrami haima ima abungo phana kuiri heisu sumang na saidagi ngairambani lakmanda dugane saing sang thongragi haiduna sanglaklibani ado karigino asuk yamna thingi badi kharanganna la oina hairaga horendi hoboye be sabaloiraga hallage na tawrani kharani leiwaisu yade imasna yumdo thadunde tawriba nabai dusune kaithel satki laoloi mungda sangasi ibai leite haibro iche adu oidabadi aine konane yumda sanglagi ibai ga puna lakminargi soibudang hatang koithouge imaga isega imungda sanglamlo sauba adu makhogi khungang aduda leiba haiba hingsabi adugi leikol aduda koiba laklami sauba adudi karisu khangdaba maramna leikol adigi phajaba adu ubada ngaurami maram aduna hariba leikol adigi manungda sangduna amungtang yengukhigi haiduna sauba adu leikol adugi manungda sanglami haima onthokna phaja khari he gate se nahan makhaidi asuk phaja mafam lai haibase ibaina khangdra kaino koiba pu hairaga koibam leite tama hai moigi labuk to aduga gi henba leite na duga tapui suyam phaja mafam lai di khangbu khangdeni sangduna yengukhigi asumna sauba adu hairibi hingsabi leikol adugi phajaba adu ubaduga ngawraduna hingsabi adugi leikol aduda asum tawduna sanglatlami karino asuk yam phajaba leikol asigi leirang sing asigi marakta mi yamata leitirsibo ithantani ni urisibo karino mafam asbu mi ga sangna daba yatla du onhukna di phaja khari karino mafam aste mi ga mata leitisbo aigo odina hana paisa myam talani pak semdana
ꯑꯁꯨꯝꯅ ꯆꯥꯎꯕ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣꯅꯦ? ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯍꯦ! ꯀꯅꯥꯅꯣ ꯍꯩꯕꯥꯡ ꯇꯨꯡ ꯑꯁꯤꯒ ꯐꯝꯗꯨꯅ ꯂꯩꯔꯤꯁꯤꯕꯨ? ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯄꯤꯔꯛꯑꯣ, ꯁꯝꯂꯥꯡꯅ ꯑꯣꯟꯊꯣꯛꯅ ꯐꯖꯔꯤꯕ꯫ ꯃꯥꯗꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯌꯦꯡꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯕ ꯑꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯛ ꯐꯖꯩ ꯀꯥꯏꯅ ꯂꯛꯅꯔꯤꯌꯦ, ꯑꯣꯟꯊꯣꯔꯛꯑꯗꯤ ꯊꯨꯟ ꯊꯥꯡꯒꯠꯇꯅ ꯆꯦꯟꯒꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯣꯟꯊꯣꯔꯛꯂꯕꯗꯤ ꯅꯪꯅꯅꯦ ꯀꯤꯗꯨꯅ ꯆꯦꯟꯕꯗꯤ ꯌꯥꯗꯦꯀꯣ ꯄꯥꯈꯪ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯎꯔꯒ ꯆꯦꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯉꯁꯤꯇꯕꯨ ꯇꯥꯔꯤꯅꯦ꯫ ꯀꯔꯤꯒꯤ ꯆꯦꯟꯒꯗꯧꯔꯤꯕꯅꯣ? ꯁꯛꯇꯣ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯣꯟꯊꯣꯔꯛꯑꯒꯦꯀꯣ ꯄꯥꯈꯪ, ꯀꯤꯕ ꯌꯥꯗꯦꯍꯦ ꯅꯪ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯗꯨꯒ ꯁꯥꯎꯕ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯎꯕꯗꯨꯒ ꯀꯤꯃꯟꯈꯤꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯍꯩꯃ, ꯀꯔꯤ ꯄꯥꯈꯪꯅꯦꯒꯦ? ꯉꯁꯥꯏꯗꯤ ꯂꯩꯁꯥꯕꯤ ꯎꯔꯒ ꯀꯤꯗꯦ, ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯎꯔꯒ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ꯫ ꯀꯩꯅꯣ ꯅꯪꯕꯨ? ꯑꯩꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯅꯦꯅ ꯈꯜꯂꯨꯔꯦ, ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯍꯦ, ꯅꯪ ꯉꯁꯥꯏꯗꯒꯤ ꯈꯪꯗ꯭ꯔꯣ ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯁꯦ? ꯍꯦ, ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯂꯩꯔꯥꯡꯁꯤꯡꯁꯦ ꯅꯈꯣꯏꯒꯨꯝꯕ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯁꯤꯡꯁꯤꯅ ꯑꯣꯜꯂꯤꯕ ꯉꯥꯛꯇꯅꯤꯅꯦ ꯒꯙꯥ꯫ ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯅ ꯑꯗꯨꯅꯅꯦ ꯑꯇꯣꯔ ꯒꯨꯂꯥꯞ ꯑꯣꯟꯅꯕꯒꯤ ꯇꯧꯔꯁꯤꯀꯣ, ꯑꯩꯒꯤꯅꯦ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯂꯩꯔꯥꯡꯁꯤꯡꯁꯦ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕꯒꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯎꯕ ꯑꯗꯨꯕꯨ ꯑꯇꯣꯔ ꯒꯨꯂꯥꯞ ꯑꯣꯜꯍꯟꯗꯨꯅ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯀꯥꯟꯅꯗꯦ, ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ, ꯉꯁꯤꯗꯤ ꯑꯇꯣꯔ ꯒꯨꯂꯥꯞ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅꯅꯦ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯈꯤꯒꯦ꯫ ꯎꯃꯪꯗ ꯆꯠꯂꯒꯅꯦ ꯁꯥ ꯐꯥꯔ ꯆꯥꯔꯨꯈꯤꯒꯦ, ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯀꯥꯟꯅꯗꯦ꯫ ꯏꯃꯥ, ꯁꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯁꯦ, ꯅꯪꯁꯤꯅꯦ ꯋꯥꯔꯝꯂꯅꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ꯫ ꯅꯪꯁꯤꯅ ꯑꯃꯅꯦ ꯂꯥꯛꯄꯒꯅꯦ ꯊꯕꯛꯁꯦ ꯍꯦꯛꯇ ꯁꯨꯕ ꯌꯥꯎꯕ, ꯑꯩꯅꯅꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ꯫ ꯑꯗꯣ ꯑꯩꯅꯦ ꯇꯞꯅ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯃꯕꯥꯏꯁꯨ ꯂꯥꯛꯂꯔꯅꯤ꯫ ꯏꯃꯥꯅꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯨꯀꯣ ꯏꯃꯥ, ꯑꯩꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯅꯥꯈꯣꯅꯦꯍꯦ, ꯇꯣꯝꯕ ꯑꯗꯨꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯠꯈ꯭ꯔꯕ ꯌꯥꯠꯂꯥ ꯑꯩꯅ ꯍꯥꯏꯗꯤ? ꯃꯗꯣ ꯃꯊꯣꯡ ꯀꯌꯥ ꯆꯥꯗꯕꯅꯤ꯫ ꯑꯗꯣ ꯃꯕꯥꯏꯗꯨꯒ ꯐꯪꯅꯔꯤꯔꯥ ꯐꯪꯅꯕ꯭ꯔꯁꯨ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯇꯧꯔꯤꯕ꯫ ꯃꯕꯥꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯅ? ꯃꯥꯕꯨ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯈꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯣ ꯃꯕꯥꯏꯗꯨꯒ ꯐꯪꯅꯔꯝꯃꯗꯤ ꯐꯩꯗꯣ, ꯀꯔꯤꯒꯨꯝꯕ ꯐꯪꯅꯔꯝꯗꯕ ꯇꯥꯔꯗꯤ ꯀꯔꯝ ꯇꯧꯕ ꯏꯕꯦꯝꯃ? ꯅꯪ ꯁ꯭ꯋꯥꯏꯇꯪ ꯆꯠꯂꯒ ꯌꯦꯡꯉꯨ ꯍꯥꯏꯅꯔꯤꯉꯩꯗ ꯃꯕꯥꯏꯗꯤ ꯂꯥꯛꯄꯨ ꯂꯥꯛꯂꯤꯅꯤ꯫ ꯍꯩꯃ, ꯆꯥꯎꯕꯗꯤ ꯀꯗꯥꯏ? ꯆꯥꯎꯕꯗꯣ ꯅꯪꯒ ꯄꯨꯂꯞ ꯎꯅꯍꯟꯃꯤꯟꯅꯀꯅꯤ ꯍꯥꯏꯅ ꯆꯠꯈꯤꯗꯥꯏꯅꯦ ꯃꯕꯥꯏ ꯅꯪꯕꯨ? ꯆꯥꯎꯕꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ? ꯀꯔꯤꯅꯣꯅ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯆꯥꯎꯕꯗꯤ ꯐꯪꯅꯔꯛꯇꯦꯅꯦ ꯏꯃꯥ꯫ ꯈꯪꯗꯦꯅꯦ, ꯆꯥꯎꯕꯗꯨꯕꯨ ꯑꯩꯈꯣই ꯂꯩꯀꯥꯏꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯂꯩꯀꯣꯜꯗꯨꯒ ꯆꯪꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯩꯃ, ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯀꯔꯝ ꯇꯧꯅꯤ? ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯀꯔꯝꯕ ꯂꯩꯀꯣꯜꯒꯤ ꯋꯥꯔꯤꯅꯣ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯨꯕꯣ? ꯍꯥꯏꯕꯦꯝꯃ, ꯀꯔꯤꯅꯣꯅꯦ ꯃꯕꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ? ꯆꯥꯎꯕꯗꯨꯕꯨ ꯀꯔꯝꯕ ꯂꯩꯀꯣꯜꯗ ꯆꯪꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ? ꯏꯃꯥ, ꯑꯩꯈꯣꯏꯒꯤꯅꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯀꯣꯜ ꯑꯃꯈꯛ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯩꯀꯣꯜ ꯑꯁꯦ ꯍꯤꯡꯆꯥꯕꯤꯒꯤ ꯂꯩꯀꯣꯜꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤꯕ ꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯊꯣꯔꯛꯇꯦ ꯍꯥꯏꯅ ꯍꯥꯏꯅꯩ ꯏꯃꯥ꯫ ꯃꯐꯝ ꯑꯗꯨꯗꯅꯦ ꯐꯖ ꯐꯖꯔꯕ ꯂꯩꯔꯥꯡ ꯃꯌꯥꯝ ꯑꯃ ꯁꯥꯠꯂꯤ꯫ ꯂꯩꯔꯥꯡ ꯑꯗꯨꯕꯨ उनिंदुना संगो मीसिंदो अमत्तने थोरक्ते हाइने हाइने इमा अदुना साहौबसु मफम अदुदा संगदुना लैख्रब्रा हाइना अइना खल्लिबनि इमा करिनो हुजिबो अइखोइना तौगदबो उपाय असिबो हाइमा करिगुंबा इसानि पादो लैरांग ओंदुना लैख्रबदि कमदौबा करिनोनि हुजिबो ओइना तौगदोरिबो उपाय असिबो इबेमा साउबदुबो मफम अदुदा संख्रगा थोरक्तब्रा खंदिने तौरिसे मबाई कानदे हौजमक चतुने इसानि पादो कलुनबा यादि करिनोनि तौरिसेबो खोइमु ओंदुना पाइगदबा इसानि पादुबु लैरांग उलदि इदि मांगजरेदनको इमा नाखो असेंबसु खंदना करिनो इमाना हुजिदै कपिदुबो कानदे मबाई साउबदो थिरुनबगी तौसे हौजमक अखोइ अनि प्रप्रप चतुनने इसानि पादो लौथोकनुनबगी तौरुसे
ꯆꯠꯂꯁꯤ ꯍꯧꯖꯤꯛꯃꯛ ꯄꯟꯊꯕ ꯇꯧꯗꯨꯅꯅꯦ ꯏꯆꯥꯅꯤꯄꯥꯗꯣ ꯊꯤꯔꯨꯅꯕꯒꯤ ꯇꯧꯁꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯃꯃꯥ ꯁꯥꯕꯤ ꯑꯗꯨꯅ ꯆꯥꯎꯕ ꯑꯗꯨꯕꯨ ꯊꯤꯔꯨꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯕꯥꯏ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯕꯥꯏ ꯑꯗꯨ ꯆꯥꯎꯕ ꯑꯗꯨ ꯊꯤꯔꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯍꯌꯥꯉꯥꯡ ꯃꯐꯝ ꯑꯁꯤꯗꯅꯦ ꯅꯤꯄꯥ ꯑꯃ ꯎꯔꯝꯕ꯭ꯔꯥ ꯐꯨꯔꯤꯠ ꯑꯉꯧꯕꯒꯤ ꯂꯤꯠꯄꯅꯤ ꯃꯗꯨꯒꯤ ꯅꯤꯄꯥꯗꯣ ꯃꯀꯣꯛ ꯐꯠꯇꯔ ꯈꯪꯗꯦ ꯑꯩꯅꯅꯦ ꯆꯪꯈꯤꯅꯨ ꯍꯤꯡꯆꯥꯕꯤꯒꯤ ꯂꯩꯀꯣꯜꯅꯤ ꯅꯪ ꯂꯩꯔꯥꯡ ꯑꯣꯜꯍꯟꯕ ꯇꯥꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗꯅꯦ ꯉꯥꯡꯉꯝꯃꯒ ꯆꯪꯈꯤꯕꯩ ꯋꯥꯅꯤ ꯑꯗꯣ ꯃꯥꯃꯣ ꯅꯤꯄꯥꯗꯣ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤꯅꯅꯦ ꯂꯩꯔꯥꯡ ꯑꯣꯜꯍꯜꯂꯝꯒꯅꯤ ꯑꯁ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯅꯤꯄꯥꯗꯣ ꯊꯣꯔꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯊꯣꯔꯛꯇꯤꯁꯤꯅꯗꯤ ꯁꯣꯏꯗꯅꯅꯦ ꯍꯤꯡꯆꯥꯕꯤ ꯑꯣꯜꯍꯜꯂꯝꯃꯅꯤꯌꯦ ꯃꯥꯃꯣ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯆꯥꯎꯕ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯩꯔꯥꯡ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯑꯁꯦꯡꯕ ꯈꯪꯕꯗꯒꯤ ꯃꯕꯥꯏ ꯑꯃꯗꯤ ꯃꯃꯥ ꯁꯥꯕꯤ ꯑꯗꯨꯅ ꯆꯥꯎꯕ ꯑꯗꯨꯕꯨ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯨꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯃꯥ ꯆꯪꯂꯁꯤꯜꯂꯛꯑꯣ ꯆꯥꯎꯕꯗꯣ ꯍꯥꯏ ꯀꯔꯤꯒꯨꯝꯕꯅꯦ ꯍꯤꯡꯆꯥꯕꯤꯗꯨꯅ ꯏꯆꯥꯅꯤꯄꯥꯗꯣ ꯂꯩꯔꯥꯡ ꯑꯣꯜꯍꯜꯂꯝꯂꯕ ꯍꯤꯡꯆꯥꯕꯤꯗꯣ ꯃꯥ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯂꯅꯤꯗꯣ ꯆꯪꯉꯁꯤ ꯃꯕꯥꯏ ꯀꯥꯟꯅꯗꯦ ꯏꯆꯥꯅꯤꯄꯥꯗꯣ ꯀꯜꯂꯨꯅꯕꯒꯤ ꯇꯧꯔꯨꯁꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯕꯥꯏ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕ ꯃꯕꯥꯏ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯏꯃꯥ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯂꯩꯔꯥꯡ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯃꯤꯅ ꯑꯣꯟꯕ ꯉꯥꯛꯇꯅꯤ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ ꯑꯁꯤꯗꯕꯨ ꯉꯥꯎꯔꯣꯏꯗꯕ ꯀꯅꯥꯅꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤꯅꯦ ꯆꯥꯎꯕꯗꯣ ꯂꯩꯔꯥꯡ ꯑꯣꯜꯍꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯆꯤꯡꯅꯔꯤꯕꯅꯤ ꯏꯃꯥ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯃꯕꯥꯏ ꯑꯃꯗꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯥꯎꯕ ꯑꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯆꯥꯎꯕ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯄꯨꯛꯁꯤꯁꯨꯅꯦ ꯂꯥꯝꯕꯅ ꯂꯣꯏꯔꯤꯅꯦ ꯇꯧꯔꯤꯁꯤ ꯂꯩꯔꯥꯡꯁꯤꯡꯒꯤ ꯐꯖꯕꯁꯤ ꯌꯦꯡꯕꯗꯅꯦ ꯆꯥꯅꯤ ꯀꯥꯏꯕ ꯀꯥꯎꯔꯤ ꯑꯩꯁꯦ ꯀꯥꯟꯅꯗꯦ ꯁꯥ ꯈꯔ ꯁꯥꯗꯥꯟꯂꯒ ꯐꯥꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯕꯨꯛ ꯂꯥꯝꯂꯗꯨꯅ ꯆꯥꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯆꯥꯎꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯥꯏꯁꯤꯡ ꯑꯗꯨ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯞꯅ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯍꯩꯁ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯃꯤꯅꯝ ꯅꯝꯃꯤꯗꯅ ꯀꯔꯤꯅꯣ ꯂꯩꯔꯥꯡꯒꯤ ꯃꯅꯝꯗꯤ ꯃꯥꯟꯗꯦꯍꯦ ꯍꯣꯏꯗ ꯑꯩꯒꯤ ꯂꯩꯔꯥꯡ ꯑꯁꯤꯁꯨ ꯑꯆꯝꯕ ꯂꯩꯔꯥꯡꯗꯤ ꯅꯠꯇꯦ ꯃꯤꯅ ꯑꯣꯟꯕ ꯂꯩꯔꯥꯡꯅꯤꯗꯅ ꯑꯗꯨꯅ ꯃꯤꯅꯝꯁꯤ ꯑꯃꯨꯛ ꯅꯝꯃꯤꯕꯔꯥ ꯀꯔꯤꯅꯣ ꯀꯥꯟꯅꯗꯦꯗ ꯄꯨꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯕꯥꯏ ꯑꯃꯗꯤ ꯃꯥꯒꯤ ꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯆꯥꯎꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯎꯕꯒꯤ ꯃꯃꯤꯡ ꯀꯧꯔꯗꯨꯅ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯥꯎꯕ ꯑꯗꯨꯕꯨ ꯀꯧꯔꯒ ꯊꯤꯔꯝꯃꯤ ꯃꯕꯥꯏ ꯆꯥꯎꯕꯗꯣ ꯂꯩꯔꯥꯡꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯁꯣꯏꯗꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯗꯣ ꯌꯥꯎꯔꯝꯂꯅꯤ ꯑꯩꯅꯦ ꯀꯧꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦꯀꯣ ꯆꯥꯎꯕ ꯏꯃꯥꯒꯤ ꯆꯥꯎꯕ ꯅꯪꯕꯨ ꯇꯥꯔꯕꯗꯤꯅꯦ ꯈꯨꯝꯕ ꯉꯝꯂꯕꯗꯤ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯑꯃꯨꯛꯇꯪ ꯈꯨꯝꯂꯛꯎꯅꯦ ꯅꯪꯕꯨ ꯆꯥꯎꯕ ꯏꯃꯥꯒꯤ ꯆꯥꯎꯕ ꯃꯃꯥꯅ ꯀꯧꯕꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯨꯒ ꯆꯥꯎꯕ ꯑꯗꯨ ꯈꯨꯝꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯪꯗꯨꯅ ꯃꯥꯒꯤ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯍꯦꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯩꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗꯒꯤ ꯂꯩꯔꯥꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯨꯔꯥꯜꯂꯦ ꯀꯥꯟꯅꯗꯦ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯂꯩꯀꯣꯜꯗꯒꯤ ꯂꯩꯔꯥꯡ ꯍꯨꯔꯥꯜꯂꯤꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯃꯛ ꯅꯊꯋꯥꯏꯗꯣ ꯃꯥꯡꯒꯦꯔꯅꯤꯍꯦ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯁꯤꯕꯨ ꯅꯪꯅ ꯂꯩꯔꯥꯡ ꯑꯣꯜꯍꯜꯂꯒ ꯂꯩꯔꯥꯡ ꯍꯨꯔꯥꯜꯂꯤ ꯀꯥꯏꯅ ꯍꯨꯔꯥꯟꯕꯤꯗꯤ ꯅꯪꯅꯤꯅꯦ ꯍꯤꯡꯆꯥꯕꯤ ꯅꯁꯝ ꯅꯅꯥꯗꯣ ꯐꯣꯏꯔꯕꯗꯤ ꯈꯪꯒꯗꯕꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕꯤ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯕꯥꯏ ꯑꯗꯨ ꯆꯥꯎꯕꯒꯤ ꯂꯩ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯩꯃ ꯍꯅꯨꯕꯤꯁꯤ ꯌꯦꯡꯉꯨꯅꯤ ꯍꯅꯨꯕꯤꯇꯅꯤꯅꯦꯍꯦ ꯆꯦꯟꯕꯗꯗꯤ ꯀꯌꯥ ꯌꯥꯡꯉꯤꯅꯣ ꯃꯤꯜꯀꯥ ꯁꯤꯡꯅꯒ ꯏꯀꯥꯏꯔꯅꯤꯅꯦ ꯇꯧꯔꯤꯁꯦ ꯍꯅꯨꯕꯤ ꯅꯪ ꯂꯩꯔꯝꯃꯨꯍꯦ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯕꯨ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯤ ꯅꯪ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯪ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯕꯥꯏ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯇꯥꯟꯅꯕ ꯌꯥꯕ ꯃꯈꯩ ꯀꯟꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯩ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯇꯥꯟꯅꯔꯝꯃꯤ ꯏꯅꯥꯈꯣꯅꯤ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟꯕꯤ ꯀꯥꯏꯅ ꯂꯩꯔꯝꯃꯨ ꯅꯪ ꯁ꯭ꯋꯥꯏꯁꯤꯕꯨ ꯌꯧꯔꯕꯗꯤꯅꯦ ꯍꯤꯡꯆꯥꯕꯤꯁꯤꯅ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯗ ꯅꯣꯏꯅ ꯑꯩꯒꯤ ꯂꯩꯀꯣꯜꯗꯒꯤ ꯑꯩꯅ ꯋꯥꯅ ꯑꯣꯜꯍꯟꯕ ꯂꯩꯔꯥꯡ ꯑꯗꯨ ꯄꯨꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯅꯤꯅꯦ ꯈꯪꯒꯗꯕꯅꯤ
ngasi khara henjanna sasanbagi wana paiba ngamdabagi na thawai do himbani he no baini khangadabani hingsabi ya nangumbana aigi sani paga leirang onhaladana nang khangadabani nang mukna sanarabadini aina ilai lai thadagadabani nangumbana mi usittaba saradana naraiba tugane nang e kompak sinani dong lauri kaurabadi nasak sakta aduga nang khangadabani nang mi usittaba saradana matawasam tawduna hairibi mabai amadi saubagi mama aduna saubagi leirang adu puduna mayumda lakirami kaya ta usittiba hanubinu yengun he is aingondagasu kompak ni lawai da kawni kaina hairami ni साथी हौजिकानी अहल हनुबीसिंग